orang kuma piron dressing puja berabani, anak daite lobby baik, maaf anak puji mat, jadi tunggu. Mayam bilang jadi kami start dulu ya hari. Olympic Day celebration asigi ceremonial committee ki aisi chairman oina emoina khanbidana asi pangthok pasida saru yajabani Manipur Olympic Association sindaduna kogi asi numit asi malemgi mafam punamakta Olympic Day celebration si pangthoi aduna Manipur Olympic Association na sigumba Manipur Olympic Day celebration asi Saya ikut dengan pangthok tanah laksam ni komisi su kami pantau amat komisi dapat pangthok sabani Olympic Day celebration ni kari kita uribno hai benda hana aku ini kan si France ki Beron di Coubertin hai benda pasi masih nama ki idea si Thai ni ancient Olympic ki wakil si hujik lagi tu modern si tu kan main putuk tu ke hai tu nama na yang kana Olympic se revive tu orang mana jabada mana mafam peada Europe mafam peada satana tangan lewat sing damagi like mandi man sing siwari sadana tangan bus sports discipline lagi ba sing siwari sadana magi mobilize tawi masai movement asi ena kan tu nana baina entang hingga nana baina ada mai tu ma America desa kona thangde di mukhoi mayam sigi oiba congress sama international congress sama kogi Paris ta pangthui masih lising amaga samapan sorry lising ama sanipan maudraga marida jadi 1894 da masih sta lewat kogi tara ni thoina saruk yai tonga discipline haibadi sports sanaroi delegate humudra mangana saruk yadana singba congress sida saruk yai masih kogi jun gi tang tara tup sidi hoi jun gi tang tara tup te horga nimit nipani chate Minipani chathe mayam si doine khanai nei kama sai to sige karam to sige hail singma mayam si khanan matungda tang pulum doi minipani subun asida kogi mayam sing amat to ine yane e fare adudi kogi Olympic asam revive to rasi haidana kogi kanu yanabdana fare adudi kanu si ahan ba Olympic si kanu da France to ina lising ama samapan to rasi ine yane adu yana kan sida kogi ngasai Greek ki kangbu singsina madadi yam thengwalani aduna kano ne ko 1896 da mukoi tawrge sari yoti sari di yehusi aduna mase horasi hanan basi Athens da hariba Olympics tawgi aduga mathang ani subadana kogi Paris da bising sama pande tawki adu mai tawduna ngasi akhona pangthok chai jisu ngasai ihan hanba June gi tangkulam doi kogi 1894 da Congress da takiba adugi session duna takiba nimit adu ningsing duna Olympic Day se prithvi mapam punam ta pangthok pani adu Manipur ma se pangthok